Manipur Dairy brand gi makhada sangom amasung sangom gi pothok puthokuna state sigi dairy sector da hena saukhan anaba thabak paikhatle haina National Dairy Development Board ki chairman Dr. Mines Sahan haikre amasung ISTV da sandokliba rongmai kabui phurup ki chung and chung channel asi kabui phurup singna subscribe to biduna channel sibu sogot piu haina ISTV network ki president Leishan Tim Tombin haikre kurumzari ISTV news mideng tabir simutara noksari pausandong na pizari Manipur Dairy Board ki makhada sangom amasung sangom gi pothok puthok tuna state sigi dairy sector da hena saukhan anaba thabak paikhatle haina National Dairy Development Board ki chairman Dr. Mines Sahana classic grande da pangthokpa paumising unabada haikre mahakna makha takibada Manipur ki governor Ajay Kumar Valana NDDB na manage toriba Manipur Milk Producers Cooperative Union Limited na puthokpa Manipur Dairy haiba brand asi launch tawkibani Governor na kaksing dasu 2 kiloliter bulk milk chilling center masu hangdokre masina khungangi mafam singdagi puthorokpa sangom hena lokshilga thambada mating oirgani haiki Wide Revolution 2.0 gi makhada automated milk collection units AMCU amasung digital banking facilities laigadaba all women dairy cooperative societies manga su sembagi ayaba leire haiki Dr. Mines Sahana makhata raduna revitalizing promising producer owned institutions RPPOI scheme gi makhada NDDB na union da loan oina lupa crore ahum gi grant yawbasu piragani masina farmers singi liability pithokpaga loinana milk plan gi machinery sing fagathanbada sizinagani haiki Imphal West District asu anoba dairy plant ma union asigi hangdokna ba pandam thamle brand name Manipur Dairy gi makhada consumer singi amasung dairy farmer singi hena yaifana naba chawkhatna ba thabak sing su paikhatli haiki I would also like to thank him and also entire team and all the senior officials of the government of Manipur for extending the support to NDDB for being able to do certain activities and start certain new initiatives without many issues, and as I told, NDDB will remain committed for the state of Manipur and the people of Manipur. Manipur government ki Department of Veterinary and Animal Husbandry ki Secretary Michael Asum hai state government na lokhat liba decision gi matungina National Dairy Development Board ka January da MOU ma sign tawna ki April tha da gi makoina Manipur Milk Cooperative Union gi management amasung administration manage tawba hokibani miyam da samamna bo oina leidiba union si NDDB na lokshin ki bo oina ubiganu union NDDB na lokshin ba leite NDDB asi dairy sector da Khwaidagi wangba national importance amani makoina sector sida employment generation amasung economic benefits pinanabagi lam asida mateng panggadabani haiki union na chahi tara manga hena leirakpada professionalism yauraktaba lodge salakpana maram waraga union asigi management da NDDB puraklaga makoi gi technology amadi management farmers singna khanghona na batam horaga makoi gi scheme gi kana basu loduna farmers singna profit laina union asi salaiza ba ngamna ba lokhatpa khongthang amani haina makha taki ana aigi appeal di akoi gi dairy sector da laiba farmers singna union join tobyo anogo union ama ONG anogo waklo namada dairy sector da Manipur da lairibo potential se fully NDDB lakpasi de ke kana ba lawroga sakhona bo honaji ISTV de sandokliba rongmai kaboi phurup ki chung and chungs channel asi kaboi phurup singna subscribe to biduna channel sibu sogat piu haina ISTV network ki president Leitan Them Tombina ngasi chung and chungs na sinduna radio nonginda rongmai kaboi ki program sandokpagi chahi ani farakpagi thorum da haikre Dimdailong new chekon da leiba chung and chungs enterprises office ta pangthokpa thorum adu da radio nongin ki director Y Ibungo Choba Chung and Chung's Enterprises ki President Kadon Chung Lamli Kamai amadi Radio Nongin ki Manager Ais Priojid Sarugya ki ISTV ki President Tombina Makhata na ISTV da sandukliba rongmai kabui phurup ki channel Chung and Chung's asi subnagi viewer
Chamri Humpur Tamak Oiri, Tampaki Lamdaleriba, Tongan Bakabui Purupsina, Channel Sibumatam Sang Namiyam Gitogol Tohonsi Hyderabadi, subscribe to Biu, ISTV Guina, OTT platform Gi Kudong Chaba Piba Hobagalunana, Delhi, Kolkata Madi, Guwahati Gi Manipuri Baban Singda, ISTV Yengbagi Kudong Chaba Singsu Panghan Kre, Malem Gi Mapamamada, Hektamak, OTT Gi Kutangda, ISTV Yengba Panglagani, Kabui Purupna, Namnataba, Tamenglong Districta, ISTV gi OTT platform lehanana bahona bada kabui phurup ki selenau singnasu mateng pangbiu haiki Kasam thong merang thong mahabali ya phadana dei kuti ya ta adu yeng mi sang si yap nem no kitang haidok ra so so bung leiri wa koi leiri ti ya akhoi gi ISTV no na bi yoga jaga ma ta ne adu yeng mi sang ki yap nem ne si ai chung gi member sing dei na kan heget no bagi dam ta kabui ya pai sinau gi nak dei ma ta ne adu support tab do ko ai no mu jaba program ma photo ko betul bisa sam sang ya wes program photo ko betul da hojiki apoi ISTV OTT platform le any jaga di yamare Delhi madu bhavan le re pai se do ko OTT le pal mu bhavan ni sabai yema pangani kalta ra pale Guwahati le madu hojiki no le bani adu idagi ma pa su no ko phang bani hojiki tamino hojiki me phaduli yamba ya ya hoi degi OTT idul box si pala ka tung tabu magi internet ki signal di dapat internet wifi pak di ya direct sambil wifi signal sambil ya bayar sida chung ya bisi na hina tamai nong da sige organize to bi ya adum ya ba phamane Thoramadu Saruk Yakiba Radio Nongin ki director Y Ibungo Chobana Rongmai Kabui Phurup ki Chung and Chung's program listener masing noma gi hangalakli adubu program sing puthokpu matamda target audience ki phibam gi matungina puthoksi haiki program sing puthokpu matamda maduna miyamda wakhal loksing piba ngamba oihanduna aphaba ahongba khunai ma purakpada mateng oigani haina makha taki hojik akoi world gi oina hojik se mafam khudi makta problem leitaba yogdre crime togdaba yogdre masi mi masing hangalali ba khudingi crime masi atum hangalakani aduna masi punamak se akoi Manipur gi oina inclusively akoi Manipur akoi territory gi oina akoi na khallaga indigenous people akoi punamak unity oidaba yada matang adu la amadi akoi khudimak chingmi tami akoi gi 7th class yaw khudimak akoi sida yaw akoi chingna level chingmi sing amadi tami punna akoi punna wa dana da tuition da karma mai da kalom da kari development local pe ama government da yengsin bida area na kamai yengsin laji hamna sing akoi grievances mayam si akoi na ukalaga masi achoba force amaga loina na akoi development mai da akoi na purana hona si Wangoi Assembly Constituency gi manung chanbada leiba Wangoi Khaidem amadi Laifrakpam ani gi tainabada Venus Ibobi Poultry Farm mapada fit yangkai hena ngasi ayuk anganba ayuk pung mari makhairom tabada turel torban kai kiba duna Yumnam Huidrom Laifrakpam Iram Sifai Mutum Pibo Mayang Imphal Chirai Paubitek Upokpi Kokchai amadi Mayai lambi chaliba main road ki saruk Khongoi sorok tagi Yumnam Huidrom phawbi lambi faunadre hiramsigi matangda paudam ama lobise Ngarang September ki tang tara taret ingkumja lising ninga sumna kunmanga haiba numit asigi nongramda ipung mari makhai taba matamda imhan toren gi torban haibadi Wangoi Khaidem amadi Wangoi Laifrakpam anigi tainaba poultry farm amagi mapada food chama mukhana kaiba horokudi hojikti food chani gi mathakta kaire aduna maram moraga haiba ising asi maroina mutum phibau kiamda sangkrong Paubitek Iram Sifai Phibau na chingba mathang phawra la aga hoise mayang phalgi haiba khongoi soki mathakta isingje khugi mathakta chele aduna maram moraga haiba ising asi mayai lambi gi oina mayang phandaina binoi rom phawa haiba lambi si phawnadre hiram sigi matangda loi tongan tongan bangami khai unna bagi pawda mamuk taminasi am thajada mongde singi sawrokpa aduga khoigi yamna nomagi lau singuraga hingba meng phagi jaga oibnina yam laibak thiba photo haib tare nga sak ayamana phadok pana ngodaba yam chauna kairak khiba oibna ai sagi su lokpam jaga sida lok sangam amani lejei ai su nga sak adum adana pathok chen gre
amadi nak yata lebi ba langi ba myam se aya mana nga phawdre mamang gi dumaina yam kitang la ga to kadrana andak ti ekta kun mari manga wang na khoi gi ising ji soroki leimai de henkala paitar aduna longmi singi di yam laibak thiba adugum laba kudong chada ba mayong na re masi Manipur lengak ki governor la lengak pan ba matam oibanina governor da long singu ba khoi gi lejeri ba longmi singi yenga chobo tembang ma pibina ba ajamoina apil tawjai aje saurangna wadu di haiba ngambre ispondagi semkalaga akogi sahi nalaga haitare sahi ani gumba phada basu leiri aidi ispondai mathang tawraga aduna chap chabadi simagni di haibadi ngambre masidagi kak income na isa isu manung kagi maintenance tongena leiram baje sumana mamyam na to adum famdi la pha isa da loijaba nga ku nga jingdo kari phau thamoida ahamada nungaite adugo mayamgi aidi ai khaktagi nate ko mayam punamaki tawrokpanina ahamada di ai ngarang ayuk fakti hapak khanjalaga thamame ado hapan namgai gare na hapan namgai gi daidi upai leitre mayangi adum khaba langnare in tha jale ado upai leitabadagi pharo hairaga adumaina makhata na adum phahalisin sai lenga kai masi matung tabada masi tawktana ba section thorang adi Torian Kumban gi sabsaba khatang sarkari mai dagi yengchelani isagi pathogi ai khaktagi natrabanina madudo aisu penthokpa tamaga leire haibtare wakandadi nungai traga su ai khandagi natte haibagi adumaina khantuoga adumaina leire hojik uriba saktamasi khongoi soroki maning amadi mamangda leiba lopari lising amagi mathakta leiba lopari singda farmer singi nga thadaba do hojik loina paraga chalaga koi tonga ma Manipuri mafam dagi lakpa miyo singna in masing khangdan ingjit tharaga da koi hojik nga ji phanari aduna ngami singi da makte oidadi hojise makukta makut hamna ba haibadu tare maramdi masa gi oina chahi amagi thamjaba nga adu loina patho chakhrabadina ngami singna phongdokpa matungina madu langak na mieng changhaningi haibo wafam thamai aduna hojing makki oina wangoi amadi lephafamda kairiba thingena si hojimki di oina thing ba ngamri thingnaba yamakana honari adubo hojik hairiba ising asina maram oyaga hairiba jaga asida ising chawkhatpagi changji pungkudingi asum henkalai aduna hairiba jaga asi pung kayada matau karama thingana haibadu koi makhataba amuk lengana hojik yam kana thingnabi honari aduba karam kana thingakati haibadu matangudi yengmina khibatari Kumbi Municipal Council ki Ward number 2 Kumbi Sectoral leba ibudo nongda lairen pakhang bagi harau sanglen community hall ma nauna sanan ba yot ki polam sing ithai digi social activist Wangkhem Sobana lai committee ma dilam damadu gi miyam da mateng pangkre tormadu da W Sobana ibudo nongda lairen pakhang bagi kumon kumza khudingi harau mathoi tamlakpada nongju nungsa nonglai nungshit tawrakpa matamda lai gi thogaloi singna khudong chadaba awaba kaya mayok narambadagi खरद वरब सुकोकननबा अंगंबा मतेंग सिपांगबनी हाइखी तंग साफथब याते अखोय मैतै की कल्चर जि मुलहन बयाते हाइदना अंगंबा वाखलोन कुंभी केंद्र की दमकता सोथब करी लैरिगे हाइना यंगसेलकपदा मयामना हाइबदा ताबीदना माना थमोय सेंगना तौबिरकपुसि माइना माना थमोय सेंगना कलकपदा लैबिरिबा लैकाइसिगी इमाइ बेल अहलमनि सिनाउसिंगना मेन सेंगना अखोय थमोय सेंगबा मसंगी मागी दमकता अखोयना अंगंबा ngamoi honagadabni amadi mana sidek hena tawbung tawrakigani haibagi ju thajai akoina manaragadi sidegi ju mangna hena tawrakani haibagi awatpa kaya chumagi mafamdagi akoina nigaduribani aduna akoi punamak amatoina magi saita akoi punamak manasi haibago famji famjai ngasidi urbanization na maram oidana akoi umang singasida yamna asauba effect ama piri umang singasi umang lai singasi kanba taragadi अखोगी नेचर दा असौबा फुदोल अमा पिगनी हाइना आइना खली सिद्धपुर माय लेकाय दलेरिबा नोंदा लाइरेन पाखंबा मसिगी हरावुं छाबदा संगदबा रोटी सरुक खरा आइना नमदबा खरा ईश्वरगी मफमदा फुदोल तमजबनी
Ngarang Rimsta Angang Unaraba Matungda Laikidrabi Gotimayum Umbi Ranibala Chahinifu Mapuroiba Achou Sharma Wangkai Durga Puja Lampak Yumlembam Laikayasi Dr. Singna Section Dabadagi Laikidabani Janariba Dr. Singh Matip Chaba Cherak Piu Haiduna Wangkai Durga Puja Lampak the Wakat Mi from Pumkre Young Voluntary Organization YBO Amadi Wangkai Durga Puja Lampak Women's Welfare Organization Mairapai Bi Ani Pullaga Pangthokpa Wakat Mi from Aduda Sarugya Kibi Gotimayum Ibenung Sina Rimsta Ladiba Dr. Singh Sina Private Hospital Singda Thabak Toduna Leiraga Rimsta Pukalakpa Anaba Singh Sina Dr. Tamliba Singna Laying Laga Leire Haiki Asiguma Kayasina Maram Weraga Laikidrabi Ranibalana Haubadagi Laying Lakpa Dr. Ramesorna Anaba Pukalakpa Numit Ningthokabadagi Lakide Matam Chana Mahakni Yengsilam Labadi Ranibala Kalambaya Bani Asiguma Dr. Singasi Matik Chaba Cherak Pina Bamari Lenava Singda Wakatuna Takshin Gani Sale Piraga Yasinaba Toroi Ranibala Kaktanatana Matunda Asiguma Todok Sing Toktanaba Chapsana Tengnagani Haiki Koibasi nupani nupini haibada adpogi angang si mapa odori basi su haide laiba family mi da sumoi haidoke angangi masase condition sole yadri haiga atop hospital amada angang si ICU room da thamnabagi da makta pubane haiba nga sagi Dr. Rameswar ma masamangna tasengna man hatpani mi hatse karigi no da man matam chana yengchandaba akoigi nga sagi tammiba Dr. Singh haipatri ba haiba bu hairo training ku bu hairo kwa sikatamak thadoga aruba serious da Kanwede Mama Sana Masagi Pau Pirakte Pau Matam Chana Piram Magadi Makalambaya Dr. Ratana Mohai Akoi Matam Chana Pi Mana can wait up in high. So mine away a cum to Rivasia Sisana Kogi Dr. Ramesor Magi Kogi can say Dr. Rama Oiba Oibagi Magi license Anba Mari Lana Banga Sagi Mayamse Putura Aga Doenamok license Anbasini Aduga Sagi Kanagumba Amata Habatare Sanu Chana Kumjalaga Namchalaga Sikiba Migi Kanuela Mamaluna Piraga Togo City Akoi Togo Amaromda Laikidrabi Ranibalagi Mapuroiba Gotimayum Asau Sarmana Maki Nupiasi Kanba Yarambadu Matamsana Dr. Singh Yengshin Dabadagi Laikidabana Masida Chanariba Dr. Nursing Tabakagi Loktok Triba Pauba Maki Nupigi Sib Hakchang Lokiroi Heidi Sarganda Ainupi Hatpa the Yaul Dr. Singh Nursing She Sapsabe Excel Lodi Makai Ainupi Haksang Lodaba Aduga Moisida Yaul Senior Doctor Mawanda Hawudagi Loibu Yang Sara Mesor, Siji Tabaki when a Pura prominent when a local people. Ado Sigi Posita Langana Lodi Makai, I no Pigis, Asiba Sanjay, Lodaba, and I can MTI Hubna Sinduna RAM program gi makhada ahanba district level workshop on entrepreneur knowledge program gi thoram Imphal East ki oina MTI Hub Mantri Pukhri da pangthokre Manipur Technology Innovation Hubna Manipur State Information Technology Society Manipur gi meeting makhad pangthokpa thoram aduda Department of Information Technology Government of Manipur gi Secretary TS Kiran Kumar na chief guest oina sarugya khibaga loinana tongan ba entrepreneur sing su sarugya khi Thoramaduga Mari Lenana Dr. Razib Kangabamna Asugumba RAM program asina MSME amasung startup singda resilient competitive amasung sustainable oihanduna Manipur gi district kudingda sale thumgi phibam phagat hanbada kudong chaba kaya su pigani entrepreneur singna mai pak purom da lakna bu honabada mathau tabasing phanghananaba Manipur gi atop atop district singda thoramasi pangthoknana ba pandam su thamli haina phongdokhi Inkhalayiba entrepreneurs mayam zidagi case studies ahum moida showcase tawni share tawgani moigi journey sing do kamai tawge haga ngasige participants sing da share tawraga moida ngasagi motivation pon ba aduga follow up oina khoina moijing je ngasigi yauriba enrich knowledge khangaba mayam jing je khoi state government jo planning department gi makhada jo khoi startup 2.0 gi makhada financial support piriba atopa grant mayam jing je phangana bana adugi pandam ga loina na khoi ngasi gi training program ji sinjaba paugi maraksida break amalomi nase Diploma in Hospitality Management asi guaranteed placement piba course amani hospitality sector asi 22 lakh crore gi market value oi aduga employment haibidi Thabaki oina 48 million job ki opportunity legani JCRE gi hospitality da expert oiraba trainer sing dagi guidance lobiyu tambiyu
matam gi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule CJ Breast and Thyroid Clinic CJ Hospital na lakliba September ki tang 15 dagina kun fauba free breast and thyroid cancer screening camp pangthok sagadauri mammogram amadi mari leinaba investigation singda 20% concession loinana procedure singda 15% concession ki khudong saba pizari breast amadi thyroid ka mari leinaba sangi nungai taba leibiragadi khudong saba asi lobi ho CJ Hospital da pau faubirau Wow! Soccer company gi crown maker real. Chahi yankhai suraba soccer company gi crown maker real. Hauzik market ta phangbiragani. Mahaw yamna leiba pisu yam chawba crown maker real saman. Mayam su mahaw yengbi crown maker real. Break tungda mohna taram noksari makha tarak pau pizari Sahi khuding ki pangthokpogumna handak chahi gi oinasu langban haishoi tamagi thoram Joint Coordinating Committee 91 mitei langol na sinduna pangthokre laikhidraba ipa ipu amasung leiba ki damakta thawai ka thokraba athobi singi mafamda langbal haishoi tamagi thoram aduda Joint Coordinating Committee gi mioi sing imai bel sing amasung 91 mitei langol gi mioi kaya su sarugya ki thoram adugi manung channa handak Manipur gi landa Manipur kannabagi damakta thawai thakraba athoba singi mafamda sarug yakiba singna minute ani tumina leptuna ikai khumnabu utki thoramduga mari leinana Joint Coordinating Committee 91 mitei langol gi thaupuba singi maikai digi langbal haishoi tambagi thoram si karigi damakta pangthok libano haibagi matangda wafam sing fongdorakli taibang sembiraba mukudagi kuyaka katpa matamda mana akoi masa singi na kalakpa masusing na kalakpa matamduda magi madau oiriba natragana magi pokcheriba masa oiriba da nangi damakta nasuna tomba nangi damakta nasuna nangi damakta pot matamai si loksalu lao haiba matamda yamna mana mayam lai ribakta tinkraba adu leirang mena tinkraba singadugi mafamda yamna nuaijaba yamna haraujaba masa da phawbado adumain to matamduda akoi lehuriba hojik taibang si lehuriba ahing boina lehuriba singi mafamda nakoi makhata na numai khoba sarana dawa tangdu leitawa punsiba oibo oyu haibna allaman singdugi maigi dagi pibira pa borado lokjenabugi adumba matam do langbangi thasi ki taraga to mi panba mi kunthani panbagi manunda tawwa thorum amakhatni The Firefly Archivist and History Club DM College of Arts Imphal Nasinduna Dialogues in Sound and Memory episode 1 of Creative Histories Remembering Legends ki thoram DM College of Arts Imphal gi auditorium hall the pangthokre thoram aduda MLA Dinganglung Gangmai Associate Professor Dr. Homen Thangjam amasung DM College of Arts ki History Department ki HOD Samuel Duidangna maruiba President Member singoi Mairoi Singh amasung mioi kaya su thoram aduda sarukya ki Associate Professor Dr. Homen Thangjamna matam kuiraba ariba potna singba sing amasung tongan ba ningsing ningai oiba potlam sing asi thijinduna documentary oina thamnana ba amasung maru oiba sing asi khanghanana ba pandamda thoram si pangthokpani haina fongdoki Rocky akoigi Manipur gi landscape haijaba tare masida rock and roll horko matamda west gi imitate tawani adubu ahan ba hokiba band hargana cannibals then dark crusaders phoenix machine heads kana mayam amalegi makoi singjigi marak sida akoigi yamba momosa laisram mayamna momo laisram haibiriba maje akoina felicitate angamjaba certificate ama pijage tawjabani aduga ani subada akoina ngang oidingai dagi adum GM Hall sida rock put tawre na changer rakpa matam sida musician ama leitre hairadi oza jingam kamai hairi banupa akhoi gi MU manak te gi ne mana
hekta mahut silaga khongba ngamba rock khak natana hindustani music ta jo dong khongba ngamba aduga rongmai amasung kabui gi sing isai mayam amasu compose to ngamba sumang lila gi isai samba dugumba yamba leigi draba ma jo khoina felicitate tawjage na sinjaba program loishalakpada maru eba paw amuka hana pizare Manipur Dairy brand gi makhada sangom amasung sangom gi pothok puthok-tuna state sigi dairy sector da hena saukhanana bathabak paikatle haina National Dairy Development Board ki chairman Dr. Mines Sahan haikre amasung ISTV da sandokliba rongmai kabui furup ki chung and chung channel asi kabui furup singna subscribe to biduna channel asi bu sogat piu haina ISTV network ki president Laitan Them Tombi na haikre masigaloina na hozu fabagi oina di ISTV news matang sida tension jari miteng tabi di ba punamakku amuka hana purum jari